Mahatma Gandhi ki sami yang kai subu mapok kumun kemarin ini dengan si lewat kesana lucing dah si bapam tu kai kum nama utli. Lebak sen betul na pangtuk leba Mahatma Gandhi ki sami yang kai subu mapok num ki thauram Manipur lengang la sinduna state ki thakta National Cleanliness ki thauram pangtuk rei. Manipur University na haidokiba VC Geology Honors ki taruk suba semester ki folda fail oire hen lauto ki wai Komani Girls College ki mahiroi ani mathang sin mari suba mari manga suba position taram lei. Lainga ki mahiloi sang sing mo matam ngachunu bomong seng ba chagat na ba MHR dina lupa crore sami marphu ki senpam Manipur lainga ka pirak lehana Education Minister TS Radhesham Phongdorokli. Amasung NEFI amadi manpack na CA bill ki mayok tahiyang gi awang no poklam dam changsin ke doriba khongjang singa mahiroi lup sing na puchile ga sema JS session na saruk yak ni haina lautok rei. Ma'am kurum jari adom yengmir impact news ne auze pungja aspabugi maru eba pau sing miam de pijari. Hauzi ki oi pauda BJP na luching ba state si lenga ki luching ba sindok tabagi matangda New Delhi da Central Leader singa Chief Minister N Biren Works Minister TS Bishwaj jauna wari sab haukre impact news na phango pauda hauzi wari sab ki thabaga sikana chathari hari state lenga ki luching ba sindok pa natraga sindok tabagi matangda kadigumba mata hauzi pabu yone khang ngamdri New Delhi da MLA kharasu kem tawduna lai hari. Mahatma Gandhi ki sama yang kai suba mapokuman ga mari lena nga si leba ka sina luching ba sige mafam da ikai khubna ba udle numera siga mari lena na leba ka sige manunga madi malem gi atai leba kya da su thorum kya pangthok nari New Delhi de leba samadhi rajghata President Ramnath Kovind, Vice President M. Venkaiah Naidu, Prime Minister Narendra Modi, Lok Sabha ke Speaker Om Birla, Home Minister Amit Shah, Union Minister Singh, UPA ki Chairperson Sonia Gandhi yauna lebaga sige luching ba kaya na laikatuna Mahatma Gandhi ki mafamda ikai khumnaba utki. Lebaksin batung na pangthok leba zati ki mapa Mahatma Gandhi ki chama yang kai subam mapok numit ki thoram Manipur lenga na susinduna state ki thakta National Cleanliness Day hana pangthok rei Imphal ki GM hall da pangthok ki bathoram the chief guest ki warol period na Governor Dr. Nazma Haptullah na high father of the nation hana sakna sona ri Mahatma Gandhi santi sandokpa santi luching bane mang na pukning wakhal haksang amasung environment asibusu luna na thamgadabani haina hodok lammi Leva kasi de ladiba kunda amina riba community kudimak amatoina nungsi sanan hingmina ba India ama oi bahai basi magi apambani phongdoki thauramadu marlenena Deputy Chief Minister Y Joy Kumar na phongdoki bada ising haiba si mioba yauna thawai panma kudimak ta changdraba yadraba yamna maru eba poshak amani adabu ising Luna na thamnar na bathabakti mipum khudibak na thawa isa sadbugum taunari matam amada nambul turel se yumda ising sa ising thong bada faw seasonera me adubu ngasidi turel se ki phibam sathi na modle ngasisu turel torban amot pa thadafam oibigi hainabi adumak thadok ngamdana lairi ngasidi aduk wakhalol adu thadok lase lamdamasi lubanan ba environment lehen baga loinana haksang amchung pungning wakal su nalalasi phongdoki ngasi ki thoramadu da Manipur lenga ki atai cabinet minister Singh amasung maroi ba loisang Singh ma kok thongbu official Singh na saruk yaki adubu chief minister nongthongum Biren DIPR minister TS Bishwajit amasung outer amasung ina Manipur MP Singh di thoramadu da saruk yaba ukhide. Our present Prime Minister has added a new vigor to the cleanliness drive and made it more impactful and meaningful when he launched the Swachh Bharat mission on 27 October 2014. He declared the day as a non-holiday
to the government workers and staff and urged them to take cleanliness to their office and workplace. He also urged all the Indians to devote at least 2 hours per week to clean their surroundings. The people have got all this concept of cleanliness, unique concept of cleanliness. I'm really surprised that today, instead of leading in our march to cleanliness, we are lagging behind and we are not taking care of. Cleanliness has also to do quite a lot about your mental cleanliness. It is also important that mentally you are clear, mentally you are clean, then you will be able to think better, you'll be able to look towards your fellow beings with a better outlook and with a better approach. And from that itself will come the cleanliness of the surroundings. Zati ki mapa Mahatma Gandhi ki samayangkai suba mapok kumun thoram Education Minister T.S. Radhishyamna tongan school sing na chatuna mahiroi amadi oja singaloina na punna pangthok minakrai ngasi Minister na Education SC Commissioner T. Ranjit amadi Director T.S. Kiran Kumar galoina na punna chatuna thoram pangthok na kiba school sing adude Uripok to leba Ipotonchana Higher Secondary School Lamboi Khonangkhung to leba Uripok Tondonchana and Thambong Mocha High School amadi Residential School Imphal West nei khongchat adugi ahanbo oina Ipotonchana Higher Secondary School da pangthok puthoram adu loirakpada Minister na school asiki hauzik leidiba awara passing koina chatuna yengsinbaga loinana mahiroi amadi oja singa hakthengna na wari sanaki loinana minister ki maikai digi hek yari makai awada passing adu yengsinga ni habigi thajo piram ki makatana lamboi khonangkhung de leba Uripok Tondonchana and Thambong Mocha High School amadi Residential School Imphal West chatuna mahiroi amadi oja singa loinana thauram pangthok tuna harau tayamba pangthok minaki Mahatma Gandhi na masai tongan magi principle mayam philosophy mayam lei madudi non violence means sauraga so sawana bonar ga so saudan leidong khang kan ba adigi hingsa tawdaba khana chainaba yum lo so imung lo so imai baga siraw so oda sing na harak oda sing na sauna daba satra masil imana bising khana daba sawi wakal the violent wakal se masi tharo pa dum principle ke magi non cooperation movement hai na aram thak tor pakanda mangona support bi dabagi aduguma principle ke amle Manipur Pradesh Congress Committee na susinduna Mahatma Gandhi ki mapokumun thoram Imphal ki Congress bhavan na pangthokhi thoram adu saru yake ba Congress Party ki luching masingna Mahatma Gandhi na lawram thaudang sing thana ki hana Chief Minister Okram Iwobi zati ki mapa haina su khangnari ba luching ba sigi mamingda Clean India ki mingthon Sidpa Seng bagi thabak kaya tauriba si mapan thong khaki oina ngahak ki taubana di kanaba phangba ngamloi aikhoi mioi bagi pukning wakal hena sengdok pa mathau tai haina phongdokhi tungda Congress bhavan dagi GM Hall forward rally ma chatuna mifam aduda mafam adu lairiba Mahatma Gandhi ki mitamda laisu katuna ikai khumnaba su utkhi Machin sida fattaba migi sentiment sokada was in Harimda. Adami, he is the example of truth and non-violence. The philosophy of non-violence and the doctrines of truth. Luba nanba ibo bina aswaida sumchit pairaga sitlaga wakhandana ba ama wakhanda chengdraga di madudi artha layoeba madudi artha layoeba Jati masien si amaga nangdi Islam dharma chatpani nangdi amangwani nangdi harizoni ai koi na asengmani hai wakhanda adu wakhanda toroga dharu pairaga waisilaga ba maduna ikoi Mahatma Gandhi ji gi ngasi gi observation ngasi gi celebration se ai wahan thok leiroi National Leprosy Eradication Program amasung State Leprosy Unit Manipur na susinduna Mahatma Gandhi ki samayangkai subam phokumun thoram pangthokrai Health Directorate campus ta pangthokiba thoram adu iroina na haukiba chahi Englishing ani taranipan gi October ani de ki horkiba leprosy leina thingna na ba Sparse Leprosy Elimination Campaign SLEC su ngasi loisin krai
थौरमद सरगी आकिब हेल्थ सर्विसेस की डायरेक्टर डॉक्टर के राजोना फोंदोखिबदा लेप्रोसी हाइब लैना आसी लायंग ngamba laina makhala mane adubu matam chana layang hodrabade laina asina maru marag punji chupa soina hen batana tana atopa mioi dasu laina asi sandur I hana fongdoki laina asi layang naba hidaksu government ki health center dilem na fangale maramaduna karigumba laina asina nabu oiram yai hena chingnarabade ikaidun tumina laishin magi mohta manaknak ba manak nakpa health center amada layang thokpiu haina apil tauki thoromadu saruga moina leprosi nadaba mioi singdesu laina asi naraktanaba mangjongna rifampicin tablet pizabagi thoram post exposure prophylaxis PEP su Dr. K Rajona launch tauki thoromadu marilena Dr. K Rajona relium sulam thaduna health directorate gi lamphelgi electricity department mamang foba health directorate ki staff singna rally chatki Manipur leprosy case koina ataki sparse leprosy campaign da 21 detect awi masi mangda 6 na grade 2 disability lai atagi ani mana grade 1 ne sumai tawdana laina si nariba mi duna su masi uthok taba haidok taba mi ma masasi narbo di mangondagi imu manungda laikai da sandopa yai basi kanbiraga atagi masagi su disability lakpa yai habse kanbiraga masi treatment tawtobi gadabani aduna koina leprosy muthatpa sida mayam changna mateng pangbiu yakoisu department gi site gi honaba yab honajage National Institute of Electronics and Information Technology NILIT Infalna Akhil Bharatiya Virat Vidyarthi Parishad nasu Mahatma Gandhi Samyankai Mapokumon Thoram Pangthoki Infalis ki akam patle institute si hol pangthoki bathoram da in Manipur Parliamentary Constituency ki MP RK Ranjan amasung NILIT ki Executive Director TS Prameshwarna luchingduna sarugya akib singna Mahatma Gandhi amasung India gi anisu Prime Minister Lal Bahadur Shastri gi mamida haikat lekat tamduna ikai khumna ba utki Thoramada the Wanghang Laduna MP RK Ranjanna Mahatma Gandhi na India wo British ki makutagi ning taman na honoram hotna ba langna ba lauki ba thaudang amasung malemda ing taba purna ba hona ki ba kaya adubu singtha ki khungam mi phum khuding wakta sumagi weaving ki keno se pira kanda da aiko ki sem thok lambi legada bani loina na aiko na puthok chari potho do we have to consume it aiko ni sinagadam nebo ado let us apply to our modern status here Manipuri gi nupi sing se ayam bana handloom weavers na to nebo ado koi gi handloom gi weavers sing na puthoi ba sing se aiko kay ayam sina nebo Mahatma Gandhi na ayam isi kari no se aiko khan se khalla kanda nei imai ben sing puthoi ba yong gi phi se aiko na len na sel kanda leibak tu gi economy do paisa do aiko da tungong badam na National Highways and Infrastructure Development Corporation NHIDCL Imphal branch nasu Mahatma Gandhi ki chamayankai subhamapo kumon ithoram mahiru isingaloinena single use plastic season aba toklasi haiba pausel puba rally amagaloina pangthokre Imphal West ki gari da pangthokiba mahiru ising rally ado NHIDCL headquarter ki director Saita Bhatt Sahu na lamthaki rally du manungsana lambi naget tarama plastic ki polam sing khungatuna mafam chana loishinki We are organizing in all our branch offices in 19 different places through public awareness campaigns, motivating the school children, the local Panchayati Raj institution members, urban local bodies, and all the stakeholders, the public representatives. We should join hand and fulfill the dreams of our Honorable Prime Minister, who has appealed to all to ban this plastic, which is having serious health hazards. You know, the effect of plastic is very bad for the health of human being. Imphal West District asu district asigi DC Naurem Pravin luchingduna Mahatma Gandhi ki mapokumun gamadilena Manipur police ki makuk thongba mioi sing yauna Imphal West ki akoi mafam singda plastic free zone oiner na pandam da plastic sim khongat pa campaign chathakre hiramasiga madilena DC Naurem Pravin na ngasidi ki hauraga lebaga da plastic free zone oiner na campaign asi chathabane Imphal Municipal Council ki Ward Singh amadi Gram Panchayat Pumnamakta campaign asi chathabani hana fongdoki
lekai mi tholagal seng bada madu mi lei tabam pham si yeng seng apani ado hojik akhoi asigi rims ki nakan yeng kan seng kan sida aina appeal tawning basi akhoi seng matan madu leiram bi amon kai mayam du hostel ler makhaina ayam hundok male tawri ba kenos maroina nupi gi hostel sing dagi rimso manung da madu gi magi dispose tawna ba pin nong bin phajana thamer ga mapan da lambi sat pa kangbu da kai pi dana ba adu gi system no mai hawdon ningi tobacco sina mayam sida mangan ba masina polok pa laina economy da solok pa ke da mayam si masi yeng heraga Ministry of Human Resource, Government of India, the directives makadang asisi Manipur gi nat all over India gini Manipur hakting nati school da lam tu sengdo pagi mathakta no tobacco akoi si tobacco season roi sige akoi gi kano sida school gi campus da tobacco e season bi yaroi haibagi kano da madu campaign masu parallel wen ngasi sathari Luchingba siki mapok kumun ga mari lenena Imphal West District ki SP gi miyang makada Nambul Turel Torban gi akoiba Sitsem ki thoram masu pangthokre ngasi ki thoram da Imphal West ki SDPO Imphal Police Station ki OC City Police Station ki OC amsung Motor Transport ki OC su saruk yaki lamtu seng badu ko mari lena Imphal West ki OCN ingo chana hai Mahatma Gandhi na India bu British ki makuta ki ning tamna ba honaramba matam de loram thaudang singam sung malem da ing tapapur na ba loram ke bu thaudang singa bu nahong na ning thoram masi pangthok pani ana phongdoki Police singju akogi amora kai leriba namul river Imphal city si fauna cheliba turen sigi sokchel lakpa sigumba polluted oiba pibam si yengure hareraga namun turen si luna nana leibada atopa mioi singna tawbugo mokoi police asobo thawda ama lawraga city manung phawraga chaliba namun turen se sengbada akogi thawdang asobo ma lawjena instruction pibibadagi police mayam tawraga akoi sengba se ayuktegi chathabane hojik nungdin nungdawaram pung mari makai adai babo sengani aduna akoina tawjaba targeting asi makti loiba ngamde makha adum chathasi ena akoi SP samna thambi masida akogi lekai club aduga namun turengi mapa ampande leiriba sinena sing club sangstan sin na yawbiragadi amukena koi harau jagani appeal tawjari mayam chu khara toga yawbiu Numina siga marilena Bishnupur District Police nasu Bishnupur District ki mafam kya da lunana thamnana bi khongjang sathakrai lulana thamnana bi khongjang ado Bishnupur Police ki ASPL Priyadarshini ki miyang makada CI College Bishnupur Rotamadi campus Lakoipad Bishnupur Bazada chathakibani khongjang ado da District Police asigi officer amasung personnel kya saruk yaki Mahatma Gandhi ki chama yankai subu mapok kumun ga mari lenena Kaksing district tasu National Cleanliness Day ki thoram pangthoki thoram adu district administration Kaksing na Public Health Engineering Department Kaksing ki district Water and Sanitation Committee ku samnaduna Deputy Commissioner Kaksing ki office complex ta pangthoki bani district adu ki DC ASP yauna miyo kana saruk ya ke thoram da wangang loi singna lu nana lainer na ba pochai mafam chana thamna na ba plastic sijina da na ba gi matang da wafam kya phongdok na ki Kumon thoram asiga mari lenena Thawal district ki Thawal Moijing da Gandhi Sankalp Jatra pangthok pagalena Gram Swaraj Pat Jatra ki thoram su pangthok rei Laisang Them Jila Parishad amasung Moijing Gram Panchayat ani na puna sinduna pangthok ke thoram aduda MP Dr. R.K. Ranjan su saruk yaduna thoram madu mapung pana pangthok ki Mahatma Gandhi ki chama yankai suba mapok kumun ga mari lenana Armed Forces Ex-Servicemen Association Manipuna ngasi Gandhi Jayanti amadi Swachh Bharat Abhiyan pakwada gi thoram sathakre thoram asigi manung chana Imphal East District ki Koireng gi leba polyclinic ta sit seng gi thabak sathaki ga lenana patient sing da hidak langthak sing plastic bag ta hap laga seasoner basing adu paper bag oina maut sin ki ga lenana mafam gi akoi bersu wana sawa phathauti langthok na ba mafam sing thamki Mapok kumun thoram asiga mari lena ngase Hairok Part 1 mafam sing da su sit sengba ki thabak chathakrai Mahatma Gandhi na pamjaramba lunan magi wakalo ladu buting tung induna Hairok Part 1 gi pradhan el khambana luchingduna mafam madu gi miyamna saruk yaduna ngasi ki thoram madu pangthokibani
Thauramasi Churachandpur District Administration as Sindurangasi District as Tuibong the Labor Training Center, the Pangtokre, Thauramadu Manunchana, Swasatai Seva 2019, Pangtokibulana, ZPDP Hanamington Ba, People's Plan Campaign, Masusataki, Lunaluna, how keep a September Kuntaruk the Pangtokiba District as Manunchana Labor School Single Plastic Waste Management Campaign, the Plastic Waste Quadigi Amna Kongala Kiba School Sing the Su Manapi Duna Punging Tawaki. Tamelong District asu District Administration asinduna Tamelong Headquarters the Lebe Indoor Stadium lower ground da Mahatma Gandhi chayam samayangkai subam mapukumun thoram pangthokrai thoramadu marilena na the Run for the Plastic Free India haiba team da nupawadi nupi singoiba lamsang lamjela pangthokibulona na lamjela da makok mathak tarak laba sing the sale gi mana sing supiduna pungning thawatki Tenopal District Headquarters the Mahatma Gandhi Samayanga Shubhama Pokumun Numit National Cleanliness Day Gitoram Pangtokre, Toramado, Tenopal District Administration, but the Tenopal District Police and in Sinduna Pangtokibane. More so Mahatma Gandhi Samayanga Shubhama Pokumun Toram Marilena, Fit India Movement Gimakada, Nifum do Ishawasam Rifles, Nasindunagasi Ayuk Anganbada, Marathon Race, Pangtoki, Nasigi Marathon Race Ado Ayupung Manga Tab, Matamda Zoba Ziren Children Home da Gilam Taduna ICP the Pantungpam Oiki Hadibalam Jelasida category Ahum Tona Kaidok Ki. Moreda Mahatma Gandhi Chamyankai Shobmapo Kumun Marilena and Nifum do Shobasam Rifles na Fit India Movement Gimakadanga Sayuk Anganbada Marathon Race Pangtokre. Mahatma Gandhi Chamyankai Shuba Mapo Kumun Numinasiga Marilena Turbong Bangla Madi Wangjing Texam gi 113 Battalion BSM na susinduna Swasatai Seva Campaign Gimanungchana Cleanliness Drive Chathakre Drive adu Gimanungchana Plastic Waste na piba Haksang Swaninga Yoba Singi Matang da su Yumthong Kuding da Sangduna Campaign Pangtoki Ngasi Campaign adu 113 Battalion VSF ki Commandant ki Makada Nehru Yuba Kendra kan Churachandpur na sinduna Chathakibani. Group Center CRPF Infal Rasungasi Mahatma Gandhi Chamayangkai Subam Pokumon Thoram Swasatai Seva Campaign Galana Cleanliness Drive Awareness Piduna Pangtokre Group Center CRPF Infal na Mamang Tha September 3 taking us Fauba October Ani Fauba Swas Sankalp se Swas CD campaign su Pangtokuna Laki Hari. Mahatma Gandhi Sahi Samayangkai Subamba Kumun Marilena Sahi Bachum Chathagada Khongchat Zai Jagat 2020 Ngasidagi New Delhi Labor Rajgata Gilam Thadun Haudokre Haudopki Thoram the MP Sasi Singamadi Saknairaba Mio Kiana Sarugyaki Zai Jagat Khongchat Sarugyagar members Singasu Rajgata Labor Mahatma Gandhi Samadida Laisu Katuna Ikai Kumnaba Udki Manipur University na hokiba July thagi tang amada haido kiba Veshi Geology Honors ke taruk suba semester ki folda fail oire hen lauthu ki Waiko Mani Girls College ki mahiroi ani amasu amuk hana paukhum se sang check tawruba matamda mathangsina mari suba madi manga suba position taram lei hiramasi matangda Desam Thawal District Council ki office ta bamu singa unaba mada mahiroi lubasi ki Secretary General oriba amakcham Ronald na Manipur ki khwadi ki wangwa mahiloi sangam oriba Manipur University na lobo examination ki fall haidok pada soiriba mayama se Desam na tarai na logde fail oire hen lautho ki mahiroi ahum ki answer paper amuk hana re-evaluate tawruba matamda mahiroi amana mari suba amasung atopa amana manga suba position taram ki loina ahum suba mahiroi Yaduna Amana second division the past Torum ki Lagliba October 3 Fabugi Manunda Tawanga Sida Chenaba Singing Matakta Atubu Matam the action Lokot Kadabani Hana Apple Torkli
masagi asoiba aran kutsinabo honaba matamda mahirwaisingi punsi right matpani haina desamna laujai thawalda leiba waifomani college tada atamna tawribra haibagi yam sawba singnaba wahang amasu lei mari leinaba Manipur University gi authorities sing amade exam controller na at 7 bawgi manungda masi lebang myam khangna sengtol kadabni Lenga ke mai loisang singbu matam ga chuna bumong da sengwa chagan raba Ministry of Human Resource na lepa crore chamri marfu gi senfa Manipur lenga ta pirak lehana Education Minister TS Radhi Shamna fongdorakli wafam se lamphel lebe Education S ki conference hall da pangtho kiba Mahatma Gandhi ki chamayang kai subom pokumun thoram da fongdokibani Minister na makha tana hai kibada housing Manipur ki chingam sum tamda lariba lenga ki school singda housing lariba awara pass singa made matam go chunaba makhal gi larik tambiba gi mawong laitriba se matam khar gi manungda ahong wa soidana lairagani maruwena Ministry of Human Resource na pirak kadoribal pa crore chamri marfu ase hek yorokpaga school singi building lab library amade smart class kya semgalagani amaromda handak the National Institute for Transforming India Niti Aayog na India ki school education quality index ki performance khwaidagi faba state sing khangat pada Manipur na apikpa state singi oina ahanbu position da yorokpa se lamdam asig yamna chauthok saningai ni fongdoki Central government HRD dagi akoida lupa crore samri ga 80 sam adu ma pire maram da hana 250 crore phangmane nakna double mui hela pire masi pira kosi pharak padagi adu impact na akoi classroom kya sarakini laboratory kya sarakini computer aided learning ye akoi tawrakini smart classroom yarakini aduna matam khara changani thuna makti khudak ta ubadi madudi ubo phangmai adu khara mayamna visible oiba ubireisne adu mayamda akoina hajarindi negative comment pirakwa positive comment pirakwa comment pibirakwa mayamdura akoina learn tawjaraga aduragi lauksinjaraga mayam cooperation ngasi siro KCP People's War Group na Standard Robert pu mathang sai academic session ki school oina chalai yararoi fongdorokli lona thingkrab lalo lo basi ki PRO singkhai ngan na thador pachero lamada ware basi lalo lo basi ki central committee na lobone mahiloisang asida mai tamlibi mairo singbu makhoi mama pa singna khudong sab mahiloisang amada tamhan binanaba hona biho haina su fongdorokli Northeast Forum for Indigenous People NEFIP amasung Manipur Peoples Against CAV Manpekna Citizenship Amendment Bill CAV gi mayokta hayengdagi awang nupok lamdam da changsin gadar bi khongjang singda lamdam asigi mahiroi lup taruk MSU MSF desam KSC amadi suk loina AIMS na saruk yaragani hairi wafam singasi DM College campus ta lebe MSU gi office ta paumi singa unaba mada JSC gi convener amadi MSU gi president oiriba Peter Laishram na phongdoki bani paumi singa unaba da Peter Laishram na makata na hai hayengdagi CAB gi mayok ta changsin gadur bi khongjang asigi ahan basaruk ama oina lamdam asida leiriba mahi loisang khuding makki mairo isang school gate ki mapan thoktuna human sen sembio human sen aduda saruk gi agadur mairo ising CAB chana ba yaroi Manipur iman yai fare masung long live Manipur haina launa rabasu khangalakli Paumi singa unaba desam gi vice president number pam edition makata na hai Guwahati da pangthoki ba niragi mifam ma da laibaga sigi home minister masung nidagi chairman choirba Amit Shah na CB sanahangani hana phongdoki bo of ma da laibak thibane NEFIP amadi manufacturer CAB gi mayok ta changkhila khongjang singda saugat na balub taruka sina sem sab loire phongdoki ariba sigumlaba citizenship amendment bill haidi akogi Indigenous people gi mayokta lairena khanjaraba sigumlaba akoi piklaba fruit asibu muthatpa yaina khaliba sigum mutpa yabagi bill ne na khaliba sigum bill je nafuda chanarakpa taragadi akoi ishana yana hai tare mishim na thokpa thawai dhawa imaleba ki damu thawai buk tharaga adugumlaba imaleba kandaba yade we will give our blood we won't give our land haba akoi motherland akoi imaleba ki piro akoi EDP gani haba kholaw loina akoi thawai thawa yaba khongjang mok changjal lakani habse media thongna thamjari September kuntra da Imphal West ki lamsang da Praja High School pangtho kiba lamyan be Robert ki ningsing thoram gi banner da Mahatma Gandhi ki photo yaw ki badu ka mari lena na school authority sing ipak ki office ta pun phamin dana wakal tamina khrei hirama sing matha na kasham pat lebe ipak ki office ta pangtho kiba paumi sing una ba mada luba sing vice president TS
Josikantana hai lamdamasigi masagi leisure history bu chamamnaba yaba maongda handak Manipurda thorum kya pangthorokba silubasina lumna lawe maramasidagi lubasina hauki ba September 13 da pangthokba thorum adu mari lenana praja high school asigi oza singa puna phaminare phaminaba da soikiba asigi marueba horak phamase Manipur lenga ki education department na thorakiba order mana oiramle maramasina makatana Manipur lenga na order ma thorokpa matamda miyamda chamamnaba yaba order sing thokpi ganu fongdoraki Paumi singa unabada saruya kiba praja high school ki oza ki es gana samna makatana fongdo kibada school authority na yamna samna khanduna tawkiba thoramaduna lamdama sigi history da chamam na yaba thorak asigi damak school authority ki maikei de lebak miyamda soikre haba wafum thamlaki महात्मा गांधी की महात्मा गांधी की थोपीब इराबोदे की 30 सेलिब्रेशन स्टेट लेवल की तौगदबनी है नाखई थोपीरमगदी चयनबसे थोए है इपा की माइकई थमजगे सिगुब लेबाक की हिस्ट्री के सागोनब मनपुर गवर्नमेंट की माइकई खितंग चेक्शन येंजलकान प्रजा चममनदब रोम पुरकान थबक तौहनी मरमदी एजुकेशन है अखोई सोसाइटी की यांगलेन सरुबनीना सिदगी अफब थबक तौरकान अखोई अफब समाज सेमनबगी खोंथांग पुनः चटमिनबगी माइकई अपामदुनी अखोई इपाकी माइकई ngasi थमजरी lamyan mahizam irawot ki cham kulumdoi suba Kumon Thorong Mari Lenana, Dalit Sahitya Academy National Press Club the Pangtok Thoramada, Dr. B.R. Ambedkar ki photo Hapsilaga, Sinmagi Thoramado, Kanglai Pak Kanmaluf, Manipuna, Akanmamong the Yaning the Ba Fongdorokli. Standard Robert Higher Secondary School ki hostel da Mairo Nupi Masam Lakida Budu Chumalang Langjil, Athu Matam the Putokata Baniamasung, Numitara Nimanung the Char Sit Tangat Katabanihana, Ze Ashina Fongdorokray. Wafam Singasi Tangway Bundaleba, Tau Library da Pomi Sing Unaba Mada, ZAC convener El Ganeshwarina, Fongdor Kibane, Ganeshwarin Makatana High, Lake Hidrabi Mahiro Yasi, Hatlaba Matung Taurian Sin Manihana, Miamna, Launaramba Ado, Infal the Fungwa Nunti, Pongwa Pause, Karada, sexual assault, Taubi, Kudam Changdam Lairehana, Fongdo Pasina, KSC, and a Womayona, the Laklagane, KSC, Pai Diba, SIT, Iona, Court Aran Statement Piduna, Party of Musing Vel the Tadu Honoriba say, Miam Gimayok the Tabak Tawuni and Jation, Lowe, SIT, Matic Sadraba, IOC, Kudata Sinduk Piduna, Asuma Tawada Iowa, known as Singadabane, ZAC Wafam Singase, Palibilang action Atuba the Tabak when on Tok Tabataraga de, Miam Gulun and Akan Makung Sangshilagani, Pongdorakli. Angang si esol tawraga hat pa sengba kudam changjam na se matik chaba thidoga hojikti policing na su hariba adurga 375 rape case ki adugumba adu hapa mathau tare haiba se khoi JS ki Michael lig appeal tawjari masung demand tawjari angang juvenile oibanina pokso act soidana pangadabani haiba su mari lainaba khogi authority ain da laibiri basungna Kanbiraga, Yasumbala Lang, Tidopada, Mating Pangbi, Masung Putopi, Haina, Equages, Gimaika de Tamjari. Milal Giluching Brel Oramba, Nasakam Yumjau Matina, Masagi Anaba Manamar Morga Lake Dabada, Milal May Loshangama the branch office sing da, Awab Fondo Krehena, Cherola Manahari, Awab Fondo Paduda, Yumjau Mate, Hingi Matamda, Maita me Puchakana, Honakibas sing ado, no honana, sing taki hedi. Thawal District Pradhan Mantri Awas Yojana Urban PMAY Yugi Makada Yum Sakib beneficiary sing Botai Central Scheme sing the Consin Nabagi Angikar campaign Hodokray Angikar campaign Ado Thawal Municipal Council TMC Sinduna Thawal Municipal Council ki Office ta Council ki Chairperson TS Samon Hodoki campaign ki Manung Chana Miam the PMAY Yugi beneficiary singbu Ojwala scheme amasung Ayushman Bharat ming salhan bagaloina scheme kagi matang da miyambu wakal tahan nabagi thabak sathagadori campaign hodopki thoramadu loraba matungda Thawal Municipal Council na District Health Society Thambal ga khusamnaduna self help group singi imumanungi miyoi sing amasung sanitary worker sing masa mau fana thamnara pandamda lemna laing mi camp amasu pangthoki
Matang aswada break am lawjage break matung da Imphal West Police na moidang pok haibum lekai da frisking chathabada Indian made foreign liquor case satruk fagar pangam thibagi paw amade Manipur amsung maling tongan tongan bi paw sing puduna lakchage Impact News miyeng tadu review break matung da mayam bo amakhana taram nokchari lonan bulletin sing makhata bu paw sing miyam na pijari Imphal West Police na may kyabasinja ki mayok ta chang satharakpa drive ki sarukam oina Indian made foreign liquor makhal taramari ki case satruk fagar pangam kray yamlaba yungang sing ase ngarang numidang pung taramathoi makharam tabu matamda Imphal West ki pasoi police na konba moidang pok haibum lekai da chatharakhiba frisking amada fagar pangam kibani hariba matam asida Tata truck AS09AC 0627 chingnaningai oibong da lakpadagi khamdu na check tawbada yungang case satruk asi phagat pangam kibani doina yungang singa su purakpa miyoi ani ama su phagat pangam ki farb miyoi ani dudi yangang pukpi gol tabi dagi mutum tolen gi machanupa mutum roman chahini phu amasung Khongjom Kheba Chingdagi Chanam Deven Chahi Kuntramanga Apokpagi Ming CH Muhindro ni Parab Mio Ani Amasung Yungang Singasi Ngasi Imphal West ki CDO Complex ta Paumi Singi Mamang da Putoki Lonan Makatawa Investigation Satana Nabigidamag Pasoi Police Station da Kusin Naragani Hana Imphal West ki Additional ASP Operations Lamabam Amarjina Fungdoroki ngarang October tang ama da khoi nungdang pung tara mukta da khoi paw ma phangbadagi kaithel manbigi moidang pok ki area am da khoi fishing checking chathar ba matam da tata truck ama yam chingna ba mong lakpadagi khoina detain tawje adugi tata truck to khoina check taw matam da moi ani tongami dui maming di amana mutum roman amana chanam deben mabani check taw matung da khoina gari du mung check taw bukan da Indian made foreign liquor case satruk khoina hujiki truck sidagi recover taw bangam jakhi hujiki oina gari du yorok ba driver ga hinder menjiga noina case satruk je khoi pasoi PS ta makhata ba necessary action tawna ba hoje khoi gi Imphal West ki makai de kan hona je Imphal More lambi de Assam Rifles nupa ma lupa koti hom nung isen pam oiga da basana ge biscuit singa konana fa bangam krai para nupa do more de gi zam tho thang kawe Impact News na fango paw da Tenopol district ki Imphal More lambi de leiba khudeng thabi check post ngarang ayug zam thong ase Mark na tharokiba Maruti van dagi sanagi biscuit nifutarit kona na fabangam kibani hari puna kilogram taret ka gram chatret humputra mathoi luma sana singa dugo lona na farba jamthong ase Directorate of Revenue Intelligence DRI Imphal da kushina krehari Kakching District Commando ki team amana ngarang numidang waram pung manga makai tabu matam da ASP tablet kaya galoina na nupa ama fagat pangam krai farab miyo ado Kakching mayai lekai gi Khetramium Mahesh Kumar alias Momo chai kuntrama thoi apok KSI sanayai mani mangona gi ASP tablet satru kuntrani thoi amadi Suzuki Swift car registration number MN08A 0325 fagat pangam ki hari farab miyo ado makata wo hong pong sathanar numagidamag Kakching Police Station sinakre hari Kakching District Commando ki team amana district asi ki tongan mamafam sing da ki lona thingkrabala holu PLA gi miyoi hum phare miyoi sing adu Kakching Khunyai lekai dagi mayanglam manglem sahi nifutaret apok laikhidraba M Kamdevo Kakching Chumnang lekai dagi Yengkhom Ojit Kumar chahi nifumanga apok laikhidraba Y Sana Jawa madi Kakching Ningthau lekai dagi Ningomam Rameshwar Singh chahi yankai taruk apok N Nabachandra ni hari Makoy ahumag lona thingkraba lalhulu PLA gi member ngakten hari makoy dagi mobile handset mari amade chechang kayama fagat pangam le hari paru miyoi singadu makatabo wangpong sathanan bagidamag Kakching Police Station da sinakre hari Imphal West ki Thaudababu lekai dagi Kwakatel Bazar fawd leiba Lanai miyoi singna lona yadabo mong da lam khopsi laga posai yonsinba mad dukan sajinba sing thugai krai eviction adu da Imphal West ki additional ASP Law and Order AG Sharma Singjami Police ki SDPO Imphal Police ki SDPO Imphal West Police ki OC amasung Imphal West ki Commando OC su sarugyaki eviction adu puna dukan tararom lona yadabo mong da dukan phamjinba sing thugai ki hiram asiga marilena Imphal West Imphal
West ki additional ASP Law and Order AG Sharman Hai Lo kaina yum sajin ba madi dukan phamjin basina miyam gi chathok chasina madi gari parking the chaun akai bi pirak padagi ngasi khongthang ase lokhat pani loina makha tana niyam kaina yum madi dukan sajin ba singi mathakta eviction tauki gani phongdoraki Indo-Myanmar border the leba More town manungi kongkut na thalaba lambi sing More police na luchingduna mention kray More police commando gi personnel sing amadi tongan ma civil society organization sing miut sing yauna More town manunga leiriba lambi da chawn kutlaga leiba ising tungchin duran leiriba kongkut sing adu mention kibani kongkut sing adu da tunglebi sing sitolga JCB excavator sijina du nung amadi lengoi hajin du mention ki More gi miam na lambi ase contractor sing na quality maintain tawdana semlem badagi koilas phakai rakpana thoki mani ha phongdoraki Water Resource Department ki thabak tagi potha khraba chief engineer amabu amukhana thabak taholiba se palebelenga ga sina thu matana miyeng changadabani hana Jaliarong Human Rights Protection Forum na phongdorakli Dulalend leba Jaliarong Human Rights Protection Forum ki branch office ta pangto promise ninga unaba madaluba sigi member Robert Golmai na phongdoraki bada Chief Engineer G Robindro bu amukhana engineer in chief na ming thonjelaga amukhana thabak tahon basi laibak thibani thabak thai potha khraba misak amu lenga ga sina hanjina seasonary basi karigino haiba maram miyam khangan ga tabani hana su phongdoraki Government tawribase kari maram laibage Robindro Sharma se asumuk pamga laibra hojikti technology su yam labni angang sinse engineering gida yamna hai singba miyam lairabni adugi miyam da so makhoina chance to phanghandraga sahi nifu pubam tamda mahaki dam aduga project miyam fail tawgibza una amuka re-engage tawge haina OSD amu oige haina cabinet decision lawkhre haina lawthok akoidi asigumba thawong aside government da yamna kanna yaning ba phungdoi democratic form of agitation se satharani haina Jalangrong Human Rights Protection Forum regi so kanna condemn tawraga akoigi democratic form of agitation satharani Kaksing Khongnang Mari Fang with the Leba Public Physiotherapy Clinic the second of Singarang Bom Pokayanduna, Aki Akang Nangal Matanatana Clinic as Amangata Ton Kibatondo Adubu, Old Manipur Physiotherapists Association, Ampana, Yaning the Fongdokray, Ampana, Asigum Toning the Batoga Sikari Marim with Olivan Habamiam, Singduk Pirohana. Fongdor Kalona Nasumba, Toning the Batoga Si Amuna Ton Bigan Hanasu, Ampagi Maiki Makatarakli. Yellow Maru Yokhananogi Panamda Manipuda Hanboina National Indigenous Sit Festival 2019 Laklib October Taranito de Taramari Fauba Infalgi Central Agricultural University the Pangtok Lagani Hari. However, festival say all Manipur Trend Medicinal and Aromatic Plants Promoters Consortium Amkon Sinduna Varat Viz Swaras Mans ki matingaluna na pangtokadamani hiramasigi matang nga silam field leba high share research complex ki conference all the paumisinga unaba mada festival asigi organizing committee ki chairperson chu oiriba Lok Sabha ki MP Dr. R.K. Ranjan na phongdor ke bada matama mada India se lanaba leba kama oiramba ki matakta missing yam khalak pan maram oiraga sana thakna marang kaina Pothok Puthokpa Tangai Faraktabagi Yellow Maru Singer Sit Nathaiduna Tongan but scientific or technique Madi high yielding variety gi Maru Sing Shijanaduna Lakibana Ngasidi Sabatakwa Wataba Lebakamadi Oire Adumapu modern technology kya Laikibas in a Maram Oirega Han Lejaramba Yellow Maru kya Mankaragi Basidagi Kanan Naba Festival Sin Bani Fongdoraki. Festival asida stall hanging basing na October mga fob man the registration to be yagani lawmi singo na the registration to gi fi lawroy lonana yelawai gi maru singbu yokhaning be lawmi singda festival asbu siliba kona mating pang ni habo from tamlakli modern technology se lakthang da ko indigenous populations sina masa gi indigenous crops season dugi harvesting dugi lahomraga phaba du khangalaga season tawra thamakan the next kaino da cultivating season da usina ba sumagi technology mayam ama lejaram badu koi amuhana revive tawraga
ꯀꯔꯤꯒꯤꯗꯃꯛꯇ ꯔꯤꯚꯥꯏꯚ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯌꯤꯜꯗꯤꯡ ꯚꯦꯔꯥꯏꯇꯤꯗ ꯏꯝꯄ꯭ꯔꯨꯚꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯦꯒ꯭ꯔꯣ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯖꯣꯟꯁꯤꯗ ꯍꯦꯛ ꯍꯧꯗꯣꯛꯄꯗꯒꯤ ꯁꯨꯝ ꯑꯦꯗꯥꯞ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯁꯤꯅ ꯃꯥꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯒꯁꯨ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯕ ꯐ꯭ꯔꯨꯇꯤꯡ ꯇꯧꯕ ꯉꯝꯕ ꯃꯍꯩ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯍꯟꯕ ꯉꯝꯕ Kuam Phurup ki naat ki oiba jagoi ise mani culture yokhanan ki pandamda Luther Young Development and Accreditation Committee LYDAC na sinduna ahanba Railam Festival 2019 ngasi Sandal District ki manung chana leiba Luther Litan Village ta pangthokrei festival asi ki matangda LYDAC ki Secretary General Remol Mangtena phongdorok ki bada Kuam Phurup ase kadai ki horakpano khangnraba madi ekoi pai pustinga thambirama culture singase hauji ki mirol singda khangandura culture asi bu yokhotuna thamba ngamnan ru pandamda Kuam Phurup ki nat ki oiba jagoi ise yamadi culture ki oiba Railam Festival 2019 ase pangthokpane thauramadi ki manung chana Kuam Phurup ki nat ki oiba jagoi ise kyasu utki National Highway number 2 Imphal Dimapur lambi ki Nagaland ki Zubza da Singh Ninkhai number moiraga Imphal tamna changlakadaba malpuba gari kaya ama amadi Imphal da isakheba gari kaya ama mafamadu da lanba yadun panduna leiri haukiba September ahum amadi October amagi aing September kuntra amadi October amagi lonaba ahing nungyaida mita chani rom Singh Ninkhai kiban maram oiraga housing mafam aduda pochai pikthana yawa malgari chahum hena panduna leiri lonana Imphal gi Guwahati tamna chatkigadaba gari kaya amasu satpangamdana lanthokpa yadana leiri hari JCLPS na Manipur da National Highway singda Kanglon kaina changlak mitop sing amadi lekai da hanadagi leiraklab che sang yaudo mitop sing bo lekai miyam goloina na fagatuna logi oiba thabak sing lokhatna na drive haukrei ngasigi drive adu awang sengmai nongthongban youth club awang sengmai advanced women society sengmai protection committee apex sengmai nagar panchayat amasung JCLPS ki miyo singaloina national highway da changlakpa gari sing check tauki hiramasiga marilena committee asi convener YK dhirena committee asi na hauki baing singani tarani thoi da yauna lamdamasi ge lawmi sibu kanjan na khongjang kya lepa laitana changchin lakli khongjang asida misimina kya amasu yaukre madugi mai oina lenga ga Manipur People Bill haiba ama assembly da pass tawduna India gi president da gi ayaba pibina na batha ki leire adu bungasi phawa ayaba pirakpadi leitre asigma tanja asida tangai fadana nongma da changsilakliba mito mian cha sing mayam asi thingna naba JCLPS na Manipur gi miyam ngoloina khongjang asi sangshin mani phongdoraki tongan-tonganba aikogi workersing laborsing aitare akoi masing yamba contractorsingna tongan-tonganba mawongda pusale haibagi paw leire changakpa taragadi akoi Manipur da changakpa laborsing pusalakpa taragadi akoi na handagi chu haiduna luxury akoi contractorsingna madu pusanbire ba agency singduna akoi interstate migrant workmen regulation act ki matungina 1980s ki rules ki matungina akoi madu ngakna pusanbiro madu ngakta singdi akoi makoi sing adu da akoi ain gi oiba thabak sing lokhanaba JCLP gi maikai dagi ona jagani lakadoriba 2020 ki January thadagi khurai constituency ki voter khudimag tha amada thangnaba ising liter kun fangan bana uba thaurang ma paikhalagani hana constituency ki MLA L Susindro na phongdorokli wafam se khurai nanabim lekai gram panchayat sinduna khurai puthiba community hall pangthokiba gram panchayat na konba mafam singda lakadoriba anauba chahiye sida paket kadaba thabak thorum sing amade India pumbada haudorokliba anauba scheme singi maramda khanghanbagi thauramda phongdokibani January thadagi hawgdaba scheme sina adana madu scheme jindu sumaina akoi ising water supply leiba jaga pudimata hojiki machine si yam tang manate lupa lang ahum khai mari jagi hoga lang manga to pibu machine ne aduna akoi maina mo loina mo kurai ke legi water supply leiba jaga pudimata akoi loina mo install tawrani adana masi gi posi lagadi akoi de he kudong chaba soida phangani The futures of wildlife in our hand haibigi paujel
piduna chayola machumna chathagadaba humpumari su wildlife week ngasidagi kaibul lamjau national park haudokre wildlife week ado forest and wildlife ki chief conservator wariba w ugai school na kaibul lamjau national park ki nongpok thangma saruk leiba khordak dam dagi cycle rally ama lamtha don haudoki Environment, Social Reformation and Sangai Protection Forum, Kaibul Lamjauna, Wildlife Wings Forest Department, Manipur Galolena, Wildlife Week, Haudopi Cycle Rally, da Kaibul Lamjaugi, Ako with the Labor Mu, Kan Sarugyaki. Humpumari suba wildlife week si akoi taibang mina khoi sanga jing jibu ngakpi dragade moi punchi je leite haibadu gi thimdu dane khoi pangthok jagado je hayeng na khoi gi zoo foundation de ga mari leina na zoo da khoi gi ani suba numit ado pangthok jani ahum suba numitana manipur gi court ke diam da pangthokani mari suba dana photo exhibition manga suba dana debate competition taruk suba numit suba suti hoigra ade tareta khoi state function oina khoi gi chief minister khoi gi honorable forest minister wildlife week Australia the pangthokiba My Road Reel Short Film Competition 2019 na Manipur ki Chandam Lawrence ki Sara ama hainaming thon ba short film na Indian round gi winner order krai short film masina winner order pukmari lena impact news na unaba mada Sandam Lawrence na hai short film masi minute ahum gine film masi ngami amagi punsi warida yumpham oiba loktak pat based o film ni adam film competition asida malem gi toan ba lebak singi film lising ama chatruk mari furom ne saruk yari tong loina na India da gi na film cham humpuni pa na saruk yari masida India gi film sing manung da ma ki film sara ama hariba sina winner oiba ngamlak ki bani hana paudam lakki crew members around me tara go what is going on thokoni iraga aduga direction visual effects sinam sa in handle thokoni ganan na director ama kana khogi holgi director mana loina suggest tawre apne ba auda akoina chalaga onaga mogi talents to yenga akoina select tawza ba ba Imphal East District के महाबली का बुईखुलदा Imphal East कमांडो की टीम में सरप्राइज cordon and SAS operation Chathakre, Imphal East District की additional SP operations TS Krishna Tombi में additional SP Thanko chon hawkip na luching dun nga sa pung taruk tagi taruk makai phaw chathaki batibo mu githabagaduda mafamadu tagi miyoi humputra verification chathaki adubo mifamo pun gi pawdi laikide Manipur State Minorities Commission ki chairperson Oriba Anwar Hussain amasung Manipur State House Committee ki chairperson Maulana Abdul Salam Anibo All Manipur Muslim Maitai Pangal Welfare Association na taram na okray minuthong hata daleb association na sige office ta pangtokpa association na sige kuntaruk suba foundation te ki thoram da Anwar amasung Maulana Anibo taram na okibani thoram da association na sige luching ba singyaw na miyoi kya na saruk yaki Maitai amadi ugi marakta mayorol lagi leraklaba maribu ningsing dun lainer naba amadi mau sagi phibam ngak tuna thamna na pandamda ngasi maitai chanu 2019 gi changdam naro isingna upami sing thakre kwongba maru gi laifam lena pangthok kiba thoramadu da ukal gi convener mutum manitona maitai amadi uga laineriba mari habi hiramas da wafam sing thamki amadi thoramadu mari lena na changdam naro isingna u charaka amusu thaki Sanabagi Pauda, Taret Suba State Open Ranking Table Tennis Championship, Nasidagi Pangto Paukray, Imphal East District Table Tennis Association, Miying Makada, Nasidiam College Campus Laiba Indoor Stadium Sanakiba, Youth Voice ki Single Star, Thawalgi L Sanjuna, Imphal East ki TH Ronaldo was set Ahumamada, Aloinana, Thawalgi L Biswamana, Imphal East ki KSI's Lekhendra set Ahumani, the mighty Wupi Bangamnaki. Sathar Gleba Table Tennis Championship asi ngasi sana ki junior girls ki anisuba round na Thawal gi H Seneritana Thawal gi A ke Puneshwari Bup set ahum sinoda loinana Imphal East ki W Pritina Imphal West ki R ke Pritishiabu set ahum ani the mighty P ki
Table Tennis Championship asi ngasi hawdopgi achama thoram tu Imphal East District Table Tennis Association ki President M Gojendra, Secretary N Priyoberta amadi Advisory Committee ki Member R K Devendra ka loinana Association asi masak naibami o kana saruk yaki Sathariba Championship asi da Imphal East ki sanaroi kontra taruk Imphal West ki sanaroi kunmapan Thobal ki sanaroi kontra Kaksing ki sanaroi taret loinana Bishnupur Accountant General Imphal amasung MPS sidagi sanaroi ahum puna sanaroi samatara matone saruk yari Championship asi hayeng makhataba match sing sanagani. Kuntramapan Suba State Age Group Athletics Championship ki overall team champion KNSAA Moirang no oibang amkray ngasi Kumalampag Sports Complex ki main stadium sana ki championship asigi under 16 boys ki 100-meter race ta KNSAA gi S Vicky Sanamasung Muhammad Amir Khan ani na gold amadi silver medal lobang amki na PYA gi in Regana bronze medal lobang amki championship asi ngasi sana ki under 20 girls ki 100-meter race ta PRSC gi Pathak Zamabi amasung Sophia Yasmin anina gold amadi silver medal sing lobang amna ki na Raugi Devaki Raut na bronze medal Loki Athletic Association of Manipur gi miyang makada mamang thagi kuntradi pangthok bahau ki ba championship asi ngasi lotion bi achama thorma to da association is president L Ajid general secretary Ito Tongram amadi Sai Coast Oramba RK Khosana amadi athletics masana gi lamda hauzik thawpur be mi kana chathagi championship asida makong mathang takrab sana roi singna manama thum kya khudul tamdu saruk yaki championship asida Manipur gi tongan mafam singri lakpa unit kunmanga dagi tongan masai sing leiba nupa amadi nupi sanroi chamanga rom na saruk yaki Moirang Team Ibobi Memorial First Division Football League ta USA Kurai amadi Nesu Kurai ani Mai Pakre Imphal East District Football Association gi miyang makada ngasi Kumal Lampak Artificial Turf Ground sana ki league asi kontra ni pan sub league ta United Sports Association Kurai na ufsa Pukau Panjal Aum sino da mighty piki Saturday football league asi ngasi sana ki kontra ma pan sub league ta Nesu Kurai na PRYA Kundrakpum Panjal Madiama da mighty piram laga football league asi winner roiba yaba gi tanja ama fangba ngamki kumjali sing machapan marifutara taruk tagi hau nambarang team Ibobi Sing Memorial Trust ki sentang manga makada Imphal East District ki manung channel leba football team tarana chatari league tournament se da saruk yari hayeng chatharak leba football league asigi makata ba match sanagani Ahanba Imphal East District Level Fencing Championship ngasi su makata na chathari Imphal East District Fencing Association miyang makata ngasi Kumalampag Sports Complex ki auditorium da sana kiba sub junior girls ki foil masana da KFA sanaroi Valentina TH amadi SLLC gi sanaroi KH Angelina gold amadi silver medal lawkiba galona mini girls ki foil masana da SLCC gi Alina TH amasung T Malem Manglembi anina gold amadi silver medal sing lob ngamna ki championship asi ngasi sana ki mini girls ki silver masana da SLLC gi P Ambika amadi KFA gi Nancy anina gold amasung silver medal sing lob ngamna ki bagalona mini voice ki silver masana da KFA gi TS Saityananda na gold medal na SWC gi Saulin N na silver medal fangbangam ki fencing championship asing as sana ki mini voice ki EP masana da KFA gi SS Janet amadi YDO gi L narration in gold amasung silver medal sing lobangam na ki mini girls ki EP masana da na KFA gi N ke tampashana amasung Divya N ani na gold amadi silver medal lobangam ki Sathariba championship as the district as ki manung channel labor unit mapan da gi nupa macha fencer yang kayum do yamadi nupi macha kun fencer kuntra manga na saruk yabagalana na hayeng nungtil fencing championship asi loisin bagi thorom pangthokani
Fit India Plok Run Hanamington ma pleasing to keep India clean githoram ngasi Kumalampak Sports Complex ki akoi bam from singda pangthokre malemda ahan boina fit flog fit and clean githoram ase 2016 da Sweden da pangthok pahauki chen chungnu na lambi amadi akoi bagi mafam singda tadun lairiba amora kai sing sengdok pi thauram masi India ing singani taranipan dagi pangthok pahorok pagalana sai sida India lenga kimiang makada India sinmatung nga sige numida sida thauram masi pangthok lei thauram masi ke saruga moine Indian Olympic Association abadi National Sports Federation singna pangthok na bagum nga si Kumalampak Sports Complex ta Manipur Olympic Association sindu da Manipur sana kona bagi lamda lairiba association amadi organization singi miyo kana sarugya aduna achamba thauram aduda Manipur Olympic Association के Senior Vice President Dr. G.A. Ipopisak General Secretary Sunil Elamgam amadi Association asige masak naiba mi kana saruk yaduna mai pang na madi mapung fana pangtoki Sports kilamda khongdariba organizer amadi sports person citizen mayam amana lairiba samasigi phattaba asoiba mayam sengdoknaba amadi akoi plastic na chingba tongan kaya ama mafung kaya chaithokpagi sinabam khangda tariba mayam je sengdoga afaba samaj ama sembagi afaba lambi mafam ama semnabagi honabagi adugi pandamda India government gi wakhalon ga loinana Indian Olympic Association of National Sports Federation gi aduguma mayam sengduga loinana India da pangthorpa ga loinana Manipur da sum aduguma program se pangthona bagi message ama bagi lediba aiwe gi magi dagi lakhiba aduga mari lena ngasi nimel sida sikumba plastic na chingba lambi da taba masi as a part of the sports ka moina jogging gi amade koi gi leru walking gi running gi loina na masi mayam si mang da taramiba phattaba mayam sung khundokpagi adugumba program amakak Pointrex Educational Solution Private Limited na Manipur da hanbo ina IT ga mari lenaba private company amadi institution singi woiba 8-a-side football tournament ba pangthok lagani hari lakliba October 12 diga hutuna numini ni chumna chathaga da football tournament si langtawal fura makong dalaiba chumthang sanapung artificial turf ground pangthok kadabani ngasi thangwaiban karam lekai dalaiba Pointrex Educational Solution Private Limited ke office ta paumi singa unaba with the managing director Reynold Kumantem the founder kibada IT ga mari lenab company singa sida thawak tawriba employees singbu wakal pungning yang na masamo fana lehina wi pandam da good health and stress relieving high wakalola sida tournament as sin bane tournament se gimako mathang tarab sing da sen gimana lupal sing kunmanga lupal sing tara loina na trophy made certificate sing khusin nagadori loina na best player amadi best goalkeeper gimana su laigani hari good health and stress relieving theme sida koina base tawjaraga sinjaba tournament am khaktani habidi koi Manipur da leiriba IT company da confine tawsalaga day to day life da morning to evening adum koi gi computer mang da famma ga adum koina sumaina confine tawsan base koi health da issue ma'am lakpa adigi mental stress lakpa plus koi gi family gi problem ma'am su yum halaga problem ma'am sida koina sum confine tawsala day to day life se sum boarding to salak pai tar asigi ma'am sing hang actor ju pathami na ba habagi team da adigi plus sidai company da han bai je thabak leragadi late night overnight koi tumba da phang da am lere koi sugumba sports ama silagadi koi gi mental and stress relieving je kitang do su koi gi pathaba phangadra habagi wakhalon da na koi hautukjaba tournament am khangni matang sa bulletin na say tension jadring mangway na headlines zaman pijari Mahatma Gandhi sama yang kai suba mapokumun kemadilena nga silebaga sinalebaga sigiluching ba sigma pamda tikai kumna ba utli Laibak sin betung na pangtung leba Mahatma Gandhi ki chama yang kai suba mapoknum ki thauram Manipur lenga ang senduna state ki thakta National Cleanliness Day hana pangtokray Manipur University na haido ki VSc Geology Honors ki taruk suba semester ki falda fail lore hana lauto ki Bobai Komani Girls College ki mahiroi ani matang sin mari suba ni mga suba position da yauram nei Lenga ki mahilo siyang singbo matam nga maong chun na semgat sagan na ba MHR din na lupa crore chamri Manipur ki senfam Manipur lenga to pirak lehana Education Minister T.S. Radhi Shyamna fongdorati
amasung NEFIP amadi manpekna CA bill gi mayok ta hayang gi awang no poklam namna changchin ga ber khongjang singda mahiroi lup singna punchi ga sema JS shin saruk yaga ni haina lautok rei